तासिगी कुंदा पांगथोकदौरिबा Central Armed Police Forces के Constable Recruitment Examination दा Manipuri Lon Yaona TONGAN-TONGANBA Regional Language Tara Humdoida AHANBA OINA Thaba YANABA SHEM SHABA LOIKHRE पांगथोकदौरिबा Recruitment Examination asiga mari leinana agency na thadorakpa paw man hai तासिगी कुंदगी मथंग थागी तरेट फाउबा पांगथोकदौरिबा exam asi Hindi amasung English की मथक्ता Regional Language Tara Humdoida पांगथोकनबा Home Ministry na SHEM SHABA पुनमक लोइरे General Duty OINA Central Armed Police Forces CAPF da Constable Launabage Recruitment Exam adu Manipuri, Assamese, Bangla, Gujarati, Marathi, Malayalam, Kannada, Tamil, Telugu, Odia, Urdu, Punjabi amadi Konkali Londa question semtuna pangthokadabane. Hariba regional language sing asida candidate sing su answer iba yahanbagi khudong chaba piri. Khongthang ase Ministry of Home Affairs amasung Staff Selection Commission SSC anina Memorandum of Understanding ama khuyak pinakraba matong paikhalakpane. Masiga iroinana regional language tara humdoida exam ase pangthoklagani haibagi notice ama SSC gi maikaidagi thokhe. SSC nama pungoiba thodang lauduna pangthokadoriba recruitment exam ase mayoi lakh nifu mari romna saruk yaduna leibaga sigi tongan-tonganba city chamuga kunipan da chathakane. SSC na lauba flagship exam asina leibaga sigi kachin koya da leiriba nahan lakh kaya gi pukning chingsin bangamle. Mamalonda exam thaba yahalakpa sina CAPF da changningba naha kaya da achauba inot ama pibaga iroinana Leibaga sida leiba mipum khudingmakta thabak changba yabage manaba khudong chaba masupiri. Mamalonda exam thaba yahanba sina selection tawrakpa yabagi changsu aduki matik wangkhathale. Masina leibaga sigi damak kathokpa magaloinana thabak tawzage haiba naha kaya leptana thorakpa ngamlagani haire. Khongthang ase Prime Minister Narendra Modi amasung Union Home Minister Amit Shah gi leching makhada paikhalakpane. Puwari da singthaningai oiba warep amoina Lehorakataba Taurang ase regional language hena chawkhat hanbaga iroinana CAPF da changningbagi ithil hena piba ngamnabani hainasu powers ina makha taraklei.